Ben diversing harise nang amada ben bara bi taragati ben bara pi di hydana bara video namaga thaglapdo thagaloi haisneba sigi post harise comment amala haisesta si comment jina harisna khoi di je ben ju thorini thau su halini adi yarta matamda semba khopa haipa masulai adagi angangi ben gi bara gi matang dorga tha ani ahum pi da bas am yaweba parents sina adigi potuneba parents khara ba pha wani khara madi pisa nungai tre khotre khudong sa da yawi amai charaga su amana sa da tha khuding dum barabar tawba sumba se dum thengnayeba ben diversing sida adigi parents na phak tai khole hadana boy da biro kolom nei biro haba kai ba rete si se barabar tawba tha bane ko ka moi gi ka ben sing sina ju kem ta thotona khan ba su rete ba si branda adugum potneba masada na pujabani na mona sumaina harak matamda ben thoriba diversing se ju kutang awuni nuai jada ba poeba ko adi am nusine loina jaraga adugine mayam na mo sumaina harak pasida sigi comment sem diam pai next month dagi isa mamada oina thilhalani ben service to hanjararoi adom azum ju isa gi khallaga achin matam kharatang kai thopiraga angang thinba loba sasi adai moi makok paini di khangduya si am phaiye paisa ju tingaroi adigi tha godingi rupa lising amaga satre sanipan piudo lising ani thamda lawraga so ama satre ama sanipan lising am sangwa lising am sahum benda bana ta lobus me am yawne ba hakchang sajile le phai post comment mayam digi pakum masum badi sida leirine ben bara piba ngamdradi noi thongan da leiba school duta oina tamhallo haidi